ꯂꯧꯁꯤꯡꯒꯤ ꯄꯨꯀꯩ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯊꯦꯡꯅꯕ ꯌꯥꯕ ꯀꯣꯕꯤꯗ-19ꯒꯤ ꯈꯨꯗꯣꯡꯊꯤꯕ ꯀꯔꯝꯅ ꯍꯟꯊꯍꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯁꯤꯌꯔ ꯇꯧꯔꯛꯄꯗꯨ ꯑꯩꯅ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯒꯦ꯫ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯐꯥꯎ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯀꯣꯕꯤꯗ-19 ꯂꯥꯏꯆꯠꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯛꯗꯥꯎꯟ ꯇꯧꯔꯝꯕꯗꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯑꯊꯤꯡꯕ ꯀꯣꯝꯊꯣꯛꯄ ꯍꯧꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯊꯦꯡꯅꯕ ꯌꯥꯕ ꯈꯨꯗꯣꯡꯊꯤꯕꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯄꯥꯝꯕꯩ ꯊꯤꯕ ꯍꯥꯏꯕꯁꯤ ꯇꯉꯥꯏꯐꯗ꯭ꯔꯕ ꯑꯃꯅꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯇꯁꯨ ꯂꯣꯛꯗꯥꯎꯟ ꯀꯣꯝꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯍꯥꯟꯅꯒꯤ ꯐꯤꯚꯝꯗ ꯂꯥꯛꯅꯕ ꯍꯣꯠꯅꯕꯗ ꯈꯨꯗꯣꯡꯊꯤꯕ ꯊꯦꯡꯅꯗꯅꯕꯒꯤꯗꯃꯛ ꯌꯨ.ꯑꯦꯁ. ꯁꯦꯟꯇꯔꯁ ꯐꯣꯔ ꯗꯤꯖꯤꯖ ꯀꯟꯇ꯭ꯔꯣꯜ ꯑꯦꯟড ꯄ꯭ꯔꯤꯚꯦꯟꯁꯟ (CDC)ꯅ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯅ ꯉꯥꯛꯀꯗꯕ ꯒꯥꯏꯗꯂꯥꯏꯟꯁꯤꯡ ꯁꯦꯝꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯒꯥꯏꯗꯂꯥꯏꯟꯁꯤꯡ ꯑꯁꯤꯗ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯅ ꯑꯣꯐꯤꯁꯇ ꯂꯥꯛꯄ ꯑꯃꯗꯤ ꯍꯟꯈꯤꯕꯒꯤ ꯂꯝꯕꯤꯗ ꯈꯨꯗꯣꯡꯊꯤꯕ ꯃꯥꯌꯣꯛꯅꯗꯅꯕꯒꯤ ꯃꯇꯥꯡꯗꯁꯨ ꯌꯥꯎꯔꯤ꯫ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯅ ꯊꯕꯛ ꯂꯥꯛꯄ ꯑꯃꯗꯤ ꯍꯟꯈꯤꯕꯗ ꯌꯥꯔꯤꯕ ꯃꯈꯩ ꯃꯊꯟꯇ ꯅꯠꯇ꯭ꯔꯒꯅ ꯂꯩꯃꯤꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯇꯒ ꯆꯠꯃꯤꯟꯅꯕꯒꯤꯗꯃꯛ CDC-ꯅ ꯔꯤꯀꯃꯦꯟ ꯇꯧꯔꯤ꯫ CDC-ꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯅꯧꯕ ꯒꯥꯏꯗꯂꯥꯏꯟꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯀꯣꯕꯤꯗ-19 ꯇ꯭ꯔꯥꯟꯁꯃꯤꯁꯟꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇꯗꯤ ꯊꯕꯛ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯕꯗ ꯄꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯗ ꯆꯠꯇꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄꯥꯝꯕꯩꯅꯤ꯫ ꯒꯥꯏꯗꯂꯥꯏꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯏꯀꯜꯗ ꯆꯠꯄ, ꯈꯣꯡꯅ ꯆꯠꯄ ꯑꯃꯁꯨꯡ ꯏꯁꯥꯒꯤ ꯂꯅꯥꯏ ꯒꯥꯔꯤ ꯑꯃꯗ ꯆꯠꯅꯕ ꯄꯥꯎꯇꯥꯛ ꯄꯤꯔꯤ꯫ ꯄꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯁꯤꯖꯤꯟꯅꯍꯟꯗꯅꯕꯒꯤꯗꯃꯛ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯗ ꯏꯟꯁꯦꯟꯇꯤꯚ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅꯁꯨ CDC-ꯅ ꯁꯖꯦꯁ ꯇꯧꯔꯤ꯫ ꯂꯥꯁ ꯚꯦꯒꯥꯁꯀꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯅꯦꯚꯥꯗꯥꯗ ꯁ꯭ꯀꯨꯜ ꯑꯣꯐ ꯄꯕ꯭ꯂꯤꯛ ꯍꯦꯜꯊꯀꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯕ꯭ꯔꯥꯌꯟ ꯂꯦꯞꯁꯅ ꯍꯥꯏ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯕꯗ ꯏꯊꯟꯇ ꯆꯠꯄ ꯅꯠꯇ꯭ꯔꯒꯅ ꯌꯨꯝꯗ ꯂꯩꯃꯤꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯈꯛꯇꯒ ꯀꯥꯔ ꯇꯣꯡꯃꯤꯟꯅꯔꯒ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯕꯨ ꯑꯃꯗꯤ ꯏꯁꯥꯕꯨ ꯂꯩꯅꯥ ꯑꯁꯤꯗ ꯑꯦꯛꯁꯄꯣꯖ ꯇꯧꯕꯒꯤ ꯔꯤꯁꯛ ꯍꯟꯊꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ CDC-ꯅ ꯄꯤꯔꯤꯕ ꯃꯊꯟꯇ ꯆꯠꯄꯒꯤ ꯔꯤꯀꯃꯦꯟꯗꯦꯁꯟ ꯑꯁꯤ ꯌꯦꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯗꯤ ꯑꯣꯏꯔꯤ꯫ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇ ꯁꯣꯛꯍꯜꯂꯛꯀꯗꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯀꯌꯥ ꯊꯝꯅꯔꯛꯈꯤ꯫ ꯐꯤꯚꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯕꯤꯗ ꯒꯥꯔꯤ ꯆꯤꯟꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯍꯟꯒꯅꯤ ꯍꯥꯏꯅ ꯑꯦꯛꯁꯄꯔꯠ ꯈꯔꯅ ꯃꯣꯠ ꯄꯤꯔꯤ꯫ ꯀꯥꯔꯕꯣꯍꯥꯏꯗ꯭ꯔꯦꯠ ꯄꯨꯊꯣꯛꯄꯒꯤ ꯆꯥꯡ ꯍꯟꯊꯍꯟꯅꯕ ꯍꯣꯠꯅꯕꯗꯁꯨ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ꯫ ꯍꯥꯏꯔꯤꯕ ꯒꯥꯏꯗꯂꯥꯏꯟ ꯑꯁꯤ ꯏꯟꯅꯅꯕ ꯍꯣꯠꯅꯕꯗ ꯁꯦꯟꯊꯣꯛ ꯅꯦꯝꯕ ꯃꯤꯑꯣꯏꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯗꯕ ꯌꯥꯏ ꯍꯥꯏꯅ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯀꯌꯥꯅꯁꯨ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯊꯣꯛꯂꯛꯂꯤꯕ ꯆꯌꯦꯠꯅꯕ ꯀꯌꯥ ꯑꯁꯤ ꯀꯣꯛꯅꯕꯒꯤꯗꯃꯛ CDC-ꯅ ꯊꯝꯈꯤꯕ ꯔꯤꯀꯃꯦꯟꯗꯦꯁꯟ ꯑꯗꯨ ꯌꯥꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯍꯥꯞꯆꯤꯜꯂꯛꯈꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯔꯨꯠꯒꯁ ꯁ꯭ꯀꯨꯜ ꯑꯣꯐ ꯄꯕ꯭ꯂꯤꯛ ꯍꯦꯜꯊꯀꯤ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯔ ꯍꯦꯅꯔꯤ F. ꯔꯦꯃꯦꯟꯗꯥꯅ ꯍꯥꯏ ꯃꯤꯌꯥꯝ ꯄꯨꯟꯅ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯔꯒ ꯂꯩꯅꯥ ꯂꯥꯏꯆꯠ ꯁꯟꯗꯣꯛꯄꯒꯤ ꯆꯥꯡꯁꯨ ꯅꯦꯝꯊꯍꯟꯕ ꯍꯥꯏꯕꯁꯤꯗꯤ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ, ꯍꯥꯏꯕꯗꯤ ꯄꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯁꯨ ꯁꯤꯖꯤꯟꯅꯔꯒ ꯂꯩꯅꯥ ꯂꯥꯏꯆꯠ ꯁꯟꯗꯣꯛꯄꯒꯤ ꯆꯥꯡ ꯅꯦꯝꯊꯍꯟꯕꯗꯤ ꯉꯝꯃꯣꯏ꯫ ꯔꯦꯃꯟꯗꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯃꯊꯟꯇ ꯆꯠꯄ ꯉꯝꯕ ꯃꯤꯑꯣꯏꯁꯤꯡꯗ ꯃꯊꯟꯇ ꯆꯠꯍꯜꯂꯕꯗꯤ ꯁꯦꯟꯊꯣꯛ ꯌꯥꯝꯖꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯇꯉꯥꯏ ꯐꯗꯅ ꯄꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯁꯤꯖꯤꯟꯅꯕꯗ ꯈꯨꯗꯣꯡꯆꯥꯒꯅꯤ꯫ ꯄꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯗ ꯃꯤ ꯌꯥꯝꯅ ꯆꯠꯅꯗ꯭ꯔꯒꯗꯤ ꯆꯠꯂꯤꯕ ꯈꯔ ꯑꯗꯨꯅ ꯐꯤꯖꯤꯀꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯉꯥꯛꯄꯗ ꯈꯨꯗꯣꯡꯆꯥꯒꯅꯤ ꯍꯥꯏꯅꯁꯨ ꯔꯦꯃꯟꯗꯥꯅ ꯃꯈꯥ ꯇꯥꯔꯤ꯫ ꯊꯕꯛ ꯆꯠꯄꯗ ꯄꯥꯝꯕꯩ ꯑꯃ ꯍꯦꯛꯇ ꯁꯤꯖꯤꯟꯅꯔꯕꯁꯨ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯇꯉꯥꯏ ꯐꯗꯅ ꯏꯟꯒꯗꯕ ꯑꯀꯛꯅꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯈꯔꯗꯤ ꯂꯩ ꯍꯥꯏꯅ CDC-ꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯀꯥꯡꯂꯣꯟꯁꯤꯡ ꯑꯗꯨꯗꯤ ꯆꯠꯊꯣꯛꯂꯝꯗꯥꯏꯗ ꯑꯃꯗꯤ ꯍꯜꯂꯛꯄꯗ ꯁꯥꯄꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯌꯥꯝꯗ꯭ꯔꯕꯗ ꯁꯦꯀꯦꯟꯗ 10 ꯆꯪꯅ ꯈꯨꯠ-ꯁꯥ ꯍꯥꯝꯗꯣꯛꯄ, ꯅꯠꯇ꯭ꯔꯒꯅ ꯌꯥꯝꯗ꯭ꯔꯕꯗ ꯑꯜꯀꯣꯍꯣꯜꯒꯤ ꯆꯥꯡ ꯆꯥꯗ 60 ꯌꯥꯎꯕ ꯍꯦꯟ ꯁꯦꯅꯤꯇꯥꯏꯖꯔ ꯁꯤꯖꯤꯟꯅꯒꯗꯕꯅꯤ꯫ ꯃꯤꯠ, ꯅꯥꯇꯣꯟ ꯑꯃꯁꯨꯡ ꯆꯤꯟꯗ ꯈꯨꯠꯅ ꯁꯣꯛꯂꯣꯏꯗꯕꯅꯤ꯫ ꯍꯥꯛꯊꯤ ꯈꯟꯕ ꯅꯠꯇ꯭ꯔꯒꯅ ꯂꯣꯛ ꯈꯨꯕꯗ ꯇꯤꯁꯨ ꯄꯦꯄꯔ ꯁꯤꯖꯤꯟꯅꯗꯨꯅ ꯆꯤꯟ ꯈꯨꯝꯒꯗꯕꯅꯤ꯫ ꯁꯤꯖꯤꯟꯅꯔꯕ ꯇꯤꯁꯨ ꯑꯗꯨ ꯗꯁꯠꯕꯤꯟꯗ ꯍꯥꯞꯆꯤꯟꯒꯗꯕꯅꯤ꯫ ꯂꯣꯛ ꯈꯨꯕ ꯅꯠꯇ꯭ꯔꯒꯅ ꯍꯥꯛꯊꯤ ꯈꯜꯂꯨꯕ ꯃꯇꯨꯡꯗ ꯁꯥꯄꯣꯟꯅ ꯈꯨꯠ ꯍꯥꯝꯗꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯍꯦꯟ ꯁꯦꯅꯤꯇꯥꯏꯖꯔ ꯁꯤꯖꯤꯟꯅꯒꯗꯕꯅꯤ꯫ ꯌꯨꯝ ꯑꯃꯠꯇꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯌꯥꯝꯗ꯭ꯔꯕꯗ ꯐꯤꯠ 3 ꯂꯥꯞꯅ ꯂꯩꯒꯗꯕꯅꯤ꯫ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯒ ꯐꯤꯖꯤꯀꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯉꯥꯛꯄ ꯈꯨꯗꯣꯡꯆꯥꯗꯕ ꯃꯇꯥꯡꯗ ꯐꯤꯅ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯏ ꯈꯨꯝꯕ, ꯄꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯆꯠꯄꯗ ꯐꯦꯁ ꯃꯥꯁꯛ ꯎꯞꯀꯗꯕꯅꯤ꯫ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯕꯗꯤ ꯅꯠꯇ꯭ꯔꯒꯅ ꯀꯣꯕꯤꯗ-19 ꯅꯥꯕ ꯃꯤꯑꯣꯏꯒꯤ ꯃꯅꯥꯛ ꯅꯛꯂꯨꯔꯕꯗꯤ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯒꯗꯕꯅꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯃꯤꯑꯣꯏ, ꯍꯛꯆꯥꯡꯒꯤ ꯐꯤꯚꯝ ꯁꯣꯏꯅꯥꯏꯕ ꯑꯃꯗꯤ ꯑꯇꯣꯞꯄ ꯍꯛꯆꯥꯡꯒꯤ ꯑꯅꯥꯕ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯒꯗꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯌꯥꯔꯤꯕ ꯃꯈꯩ ꯆꯠꯊꯣꯛ-ꯆꯠꯁꯤन ꯇꯧꯔꯣꯏꯗꯕꯅꯤ꯫ ꯏꯊꯟꯇ ꯏꯁꯥꯒꯤ ꯒꯥꯔꯤꯗ ꯆꯠꯆꯕ ꯍꯥꯏꯕꯁꯤꯅ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤ ꯁꯟꯗꯣꯛꯄꯒꯤ ꯆꯥꯡ ꯍꯟꯊꯍꯟꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄꯥꯝꯕꯩ ꯑꯃ ꯑꯣꯏꯔꯒꯁꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯗꯨ ꯏꯟꯕ ꯉꯝꯒꯗꯕꯗꯤ ꯑꯣꯏꯗ꯭ꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯁꯥꯒꯤ ꯃꯔꯅꯥꯏ ꯒꯥꯔꯤꯗ ꯆꯠꯆꯕ ꯉꯝꯒꯗꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛꯇ CDC-ꯅ ꯃꯈꯣꯏꯒꯤ ꯔꯤꯀꯃꯦꯟꯗꯦꯁꯟ ꯑꯗꯨꯗ ꯁꯦꯝꯗꯣꯛ-ꯁꯦꯝꯖꯤꯟ ꯈꯔ ꯇꯧꯔꯛꯂꯤ꯫
ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯊꯕꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯄꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯁꯤꯖꯤꯟꯅꯔꯕꯗꯤ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯒ ꯒꯥꯔꯤ ꯄꯨꯟꯅ ꯇꯣꯡꯃꯤꯟꯅꯔꯕꯗꯤ ꯃꯈꯥꯗ ꯄꯤꯔꯤꯕ ꯒꯥꯏꯗꯂꯥꯏꯟꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯃꯑꯣꯡ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯑꯀꯛꯅꯕ ꯒꯥꯏꯗꯂꯥꯏꯟ ꯈꯔꯁꯨ ꯔꯤꯀꯃꯦꯟ ꯇꯧꯔꯤ꯫ ꯒꯥꯏꯗꯂꯥꯏꯟꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯔꯨꯑꯣꯏꯕ ꯈꯔ ꯃꯈꯥꯗ ꯄꯤꯔꯤ꯫ ꯄꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯁꯤꯖꯤꯟꯅꯔꯤꯉꯩꯗ ꯃꯇꯝꯒꯤ ꯑꯣꯏꯅ ꯂꯥꯛꯄ ꯑꯍꯣꯡꯕ ꯑꯃꯗꯤ ꯑꯅꯧꯕ ꯄ꯭ꯔꯣꯁꯤꯖꯔꯁꯤꯡ ꯈꯪꯒꯗꯕꯅꯤ꯫ ꯄꯣꯠꯆꯩꯁꯤꯡꯗ ꯄꯥꯏꯔꯣꯏꯗꯕꯅꯤ꯫ ꯃꯤꯌꯥꯝꯅ ꯇꯣꯏꯅ ꯄꯥꯏꯅꯕ ꯄꯣꯠꯁꯛꯁꯤꯡ ꯄꯥꯏꯔꯨꯔꯕꯗꯤ ꯌꯥꯔꯤꯕ ꯃꯈꯩ ꯊꯨꯅ ꯈꯨꯠ ꯍꯥꯝꯗꯣꯛꯀꯗꯕꯅꯤ ꯅꯠꯇ꯭ꯔꯒꯅ ꯍꯦꯟ ꯁꯦꯅꯤꯇꯥꯏꯖꯔ ꯁꯤꯖꯤꯟꯅꯒꯗꯕꯅꯤ꯫ ꯐꯤꯖꯤꯀꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯉꯥꯛꯀꯗꯕꯅꯤ꯫ ꯌꯥꯔꯒꯗꯤ ꯃꯤ ꯆꯤꯟꯗꯕ ꯃꯇꯝꯗ ꯆꯠꯀꯗꯕꯅꯤ꯫ ꯈꯨꯠ ꯁꯥ ꯂꯨ ꯅꯥꯟꯅ ꯊꯝꯒꯗꯕꯅꯤ꯫ ꯃꯊꯧ ꯇꯥꯕ ꯈꯨꯗꯤꯡꯒꯤ ꯈꯨꯠ ꯍꯥꯝꯒꯗꯕꯅꯤ ꯅꯠꯇ꯭ꯔꯒꯅ ꯍꯦꯟ ꯁꯦꯅꯤꯇꯥꯏꯖꯔ ꯁꯤꯖꯤꯟꯅꯒꯗꯕꯅꯤ꯫ ꯏꯁꯥꯒꯤ ꯒꯥꯔꯤꯗ ꯆꯠꯂꯕꯁꯨ ꯅꯠꯇ꯭ꯔꯒꯅ ꯇꯦꯛꯁꯤꯗ ꯆꯠꯂꯕꯁꯨ ꯊꯣꯡꯅꯥꯎ ꯍꯥꯡꯗꯣꯛꯇꯨꯅ ꯅꯠꯇ꯭ꯔꯒꯅ ꯏꯌꯔ ꯀꯟꯗꯤꯁꯟ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯃꯔꯥꯡ ꯀꯥꯏꯅ ꯆꯪꯍꯟꯒꯗꯕꯅꯤ꯫ ꯃꯤꯌꯥꯝꯅ ꯇꯣꯏꯅ ꯄꯥꯏꯅꯕ ꯄꯣꯠꯆꯩꯁꯤꯡ ꯏꯁꯥꯅ ꯄꯥꯏꯗ꯭ꯔꯤꯉꯩꯗ ꯗꯤꯁꯏꯟꯐꯦꯛꯇꯤꯡ ꯋꯥꯏꯞ ꯁꯤꯖꯤꯟꯅꯗꯨꯅ ꯁꯦꯡꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅꯁꯨ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯃꯤꯌꯥꯝꯗ ꯁꯤꯌꯔ ꯇꯧꯕꯤꯔꯛꯏ꯫ ꯑꯗꯨꯒ ꯌꯥꯔꯤꯕ ꯃꯈꯩ ꯚꯤꯗꯤꯑꯣ ꯑꯁꯤꯁꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯌꯧꯍꯟꯅꯕꯒꯤꯗꯃꯛꯇ ꯁꯤꯌꯔ ꯇꯧꯕꯤꯌꯨ꯫ ꯁꯤ ꯍꯥꯏꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯦꯟ ꯊꯦꯡꯛ ꯌꯨ꯫